ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯍꯦ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯂꯝꯁꯤꯁꯨ ꯑꯗꯨꯝ ꯆꯥꯎꯈ꯭ꯔꯦ ꯂꯧ ꯍꯤꯡꯒꯣꯜꯅ ꯃꯔꯣꯜ ꯑꯃ ꯑꯩꯒꯤ ꯃꯤꯡꯗ ꯊꯝꯕꯤꯔꯝꯃꯤꯕ ꯅꯨꯡꯉꯥꯏꯍꯦ ꯁꯩꯇ ꯑꯩ ꯅꯨꯄꯤꯅ ꯃꯔꯣꯜ ꯃꯁꯛ ꯐꯖꯕꯅꯦ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯀꯦ ꯖꯤꯡꯒꯥꯂꯥꯂꯥꯍꯨ ꯖꯤꯡꯒꯥꯂꯥꯂꯥꯍꯨ ꯀꯅꯥꯅꯣ ꯇꯧꯔꯤꯁꯤꯅ ꯏꯄꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯅꯁꯛꯇꯨ ꯎꯕꯗ ꯂꯦꯡꯒꯥꯗꯤ ꯃꯥꯜꯂꯤ ꯑꯩꯉꯣꯟꯗ ꯏꯄꯥꯒ ꯀꯧꯔꯛꯏꯁꯤꯕꯣ ꯏꯄꯥ ꯑꯩ ꯆꯤꯡꯗꯒꯤ ꯂꯥꯛꯄꯅꯦ ꯌꯥꯔꯗꯤ ꯏꯄꯥꯒꯤ ꯌꯨꯝꯁꯤꯗ ꯑꯩꯁꯨ ꯂꯩꯒꯦꯅ ꯑꯦ ꯆꯤꯡꯗꯩ ꯂꯥꯛꯄꯅꯦꯕ ꯀꯔꯤ ꯖꯥꯇꯤ ꯑꯣꯏꯔꯕꯅꯣ ꯅꯪꯕꯣ ꯏꯄꯥ ꯑꯩꯁꯨ ꯃꯩꯇꯩꯅꯤꯅꯦ ꯆꯤꯡꯗ ꯂꯩꯕꯒꯤ ꯂꯣꯟꯁꯦ ꯑꯁꯨꯝꯅ ꯈꯣꯏꯕꯅꯤꯅꯦ ꯑꯣ ꯅꯪꯁꯨ ꯌꯦꯜꯍꯧꯃꯤꯔꯥ ꯃꯥꯅꯤ ꯏꯄꯥ ꯑꯩꯁꯨ ꯌꯦꯜꯍꯧꯃꯤꯅꯦ ꯑꯗꯣ ꯑꯩꯁꯨ ꯏꯄꯥꯒꯤ ꯌꯨꯝꯗ ꯂꯩꯒꯦ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯕꯅꯤ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯕꯗꯅꯦ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯄꯥ ꯏꯄꯥ ꯍꯧꯖꯤꯛꯀꯤ ꯏꯔꯣꯝꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯤꯔꯛꯄ ꯂꯩꯁꯥꯕꯤꯗꯣ ꯀꯅꯥ ꯑꯣꯏꯕ꯭ꯔꯥ ꯑꯦ ꯀꯩꯅꯣꯍꯦ ꯀꯗꯥꯏꯗ ꯂꯩꯁꯥꯕꯤꯅꯣ ꯃꯤ ꯃꯧꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯑꯣ ꯏꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯦ ꯑꯗꯣ ꯃꯥꯗꯤ ꯆꯟꯗꯣꯟꯁꯨ ꯊꯤꯟꯗꯦ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯃꯥꯜꯂꯨꯔꯦ ꯈꯪꯗꯦꯍꯦ ꯑꯗꯨꯗꯤ ꯅꯨꯡꯗꯥꯡꯗꯁꯨ ꯆꯟꯗꯣꯟ ꯊꯤꯟꯅꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯅꯪꯕꯨ ꯃꯈꯥꯗ ꯍꯤꯞꯄꯤꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯐꯤ ꯑꯃ ꯊꯥꯒꯦꯁꯨ ꯌꯥꯗꯦ ꯏꯪꯗꯤ ꯏꯪꯗꯦꯀꯣ ꯀꯔꯤꯃꯠꯇ ꯏꯪꯗꯦꯗ ꯏꯄꯥ ꯑꯩꯈꯣꯏ ꯆꯤꯡꯗꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯈꯥꯗ ꯊꯥꯔ ꯇꯨꯝꯕꯅꯦ ꯈꯨꯠꯀꯁꯦ ꯁꯨꯃꯥꯏꯅ ꯂꯣꯟꯅꯔꯗꯤ ꯂꯨꯝꯃꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦꯗ ꯐꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯇꯨꯝꯅꯕ ꯇꯧꯔꯣꯀꯣ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯅꯦꯕ ꯍꯣꯏ ꯏꯄꯥ ꯐꯖꯅ ꯇꯨꯝꯕꯤꯌꯨ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯀꯔꯤ ꯊꯥꯁꯤꯒꯦ ꯑꯩꯕꯣ ꯑꯂꯨ ꯊꯥꯁꯤꯔꯥ ꯀꯣꯕꯤ ꯊꯥꯁꯤꯔꯥ ꯈꯥꯃꯦꯟ ꯊꯥꯁꯤꯔꯥ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯂꯧꯕꯨꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯕꯅꯦ ꯊꯥꯔꯤꯈꯩ ꯂꯣꯏꯅ ꯍꯧꯅꯦꯕ ꯏꯄꯥ ꯏꯄꯥ ꯑꯦ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕ ꯏꯄꯥ ꯑꯩ ꯏꯄꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯒꯦ ꯇꯧꯕꯅꯤꯅꯦ ꯍꯥꯏꯌꯣ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯏꯄꯥ ꯑꯩꯅ ꯉꯔꯥꯡ ꯏꯄꯥꯒꯤ ꯌꯨꯝꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯍꯤꯞꯄꯗꯨ ꯑꯗꯨꯗꯣ ꯌꯥꯝꯅ ꯏꯪꯉꯦꯕ ꯏꯄꯥꯒꯤ ꯏꯪꯈꯣꯜꯗꯤ ꯌꯥꯝꯅꯁꯨ ꯆꯥꯎꯋꯦ ꯌꯥꯔꯗꯤ ꯏꯄꯥꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗꯣ ꯑꯗꯨꯗ ꯑꯩꯒꯤꯁꯨ ꯌꯨꯝ ꯑꯃꯇ ꯁꯥꯒꯦꯅ ꯑꯣꯏ ꯀꯩꯅꯣꯍꯦ ꯅꯪꯁꯨ ꯊꯨꯖꯤꯜꯂꯛꯏꯍꯦ ꯉꯔꯥꯡ ꯈꯛꯇ ꯂꯥꯛꯑꯒ ꯏꯄꯥ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯕꯤꯌꯨꯅꯦ ꯏꯄꯥꯒꯤ ꯍꯤꯡꯒꯣꯜꯗꯨ ꯑꯩꯒꯤꯁꯨ ꯃꯆꯦ ꯑꯃꯇ ꯄꯤꯌꯣꯕ ꯍꯣꯏ ꯄꯤꯒꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯥꯡꯖꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩ ꯍꯤꯡꯒꯣꯜꯕꯨꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯩ ꯅꯨꯄꯤꯒ ꯏꯕꯥꯅꯤꯈꯛ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯏ ꯐꯔꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗꯣ ꯑꯗꯨꯁꯨ ꯅꯪꯒꯤ ꯌꯨꯝ ꯑꯃ ꯁꯥꯔꯣ ꯌꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯄꯥꯕꯨ ꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯁꯥꯔꯨꯔꯒꯦꯀꯣ ꯍꯣꯏ ꯆꯠꯂꯣ ꯁꯥꯎꯔꯣ ꯑꯩꯁꯨ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯍꯧꯈꯤꯒꯦ ꯃꯥꯅ ꯉꯁꯥꯏ ꯍꯤꯡꯒꯣꯜ ꯑꯝꯇ ꯄꯤꯌꯨ ꯌꯨꯝ ꯑꯝꯇ ꯁꯥꯖꯒꯦ ꯍꯥꯏꯗꯨꯕꯨ ꯁꯥꯕ ꯂꯣꯏꯈ꯭ꯔꯖꯥꯠꯂꯣ ꯃꯌꯨꯝꯁꯤꯗꯤ ꯁꯥꯕ ꯂꯣꯏꯔꯝꯃꯤꯅꯦ ꯌꯥꯝꯁꯨ ꯐꯖꯩꯅꯦ ꯁꯦꯁ ꯉꯁꯤꯗꯤ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯝꯃꯤꯀꯣ ꯑꯧ ꯏꯄꯥ ꯉꯁꯤꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯨꯕꯅꯦ ꯑꯗꯨꯒꯤ ꯈꯔ ꯗ꯭ꯔꯦꯁꯁꯦ ꯐꯖꯗꯕ ꯌꯥꯗ꯭ꯔꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯃꯩꯇꯩꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯩꯇꯩꯕꯨ ꯀꯔꯝ ꯀꯥꯟꯗꯒꯤ ꯇꯥꯏ ꯄꯨꯜꯂꯒ ꯂꯥꯏ ꯈꯣꯔꯝ ꯆꯠꯀꯦꯅꯦ ꯍꯥꯏꯁꯤꯕꯣ ꯍꯦꯔꯥ ꯏꯄꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯏꯟꯗꯤꯌꯥꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯃꯤꯅ ꯑꯄꯥꯝꯕ ꯂꯥꯏ ꯅꯤꯡꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯣ ꯍꯣꯏ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯅꯪꯅ ꯌꯦꯜꯍꯧꯃꯤꯅꯦ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤꯗ ꯃꯥꯅꯤꯅꯦ ꯏꯄꯥ ꯑꯩ ꯌꯦꯜꯍꯧꯃꯤꯅꯤꯅꯦ ꯑꯣ ꯐꯔꯦ ꯑꯗꯣ ꯅꯪꯒꯤ ꯌꯨꯝ ꯃꯊꯛꯁꯤꯗ ꯑꯦꯔꯣ ꯁꯥꯏꯟ ꯑꯃ ꯍꯥꯞꯄꯤꯁꯤꯅ ꯀꯩꯒꯤꯅꯣ ꯏꯄꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯦ ꯑꯦꯔꯣꯁꯦ ꯑꯗꯨꯒꯤꯅꯤ ꯑꯣ ꯐꯩ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯃꯁꯥ ꯅꯥꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯍꯥꯏꯔꯤꯕꯅꯤ
ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯌꯨꯝꯁꯨ ꯌꯥꯝ ꯐꯖꯅ ꯁꯥꯔꯕꯅꯤꯅ ꯅꯦꯅꯥ ꯇꯥꯅ ꯂꯩꯔꯣꯀꯣ ꯍꯣꯏ ꯏꯄꯥ ꯏꯄꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯑꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯃꯥꯕꯨ ꯑꯣꯏꯅ ꯂꯩꯅꯕ ꯂꯝ ꯑꯃ ꯄꯤꯔꯒ ꯀꯩꯅꯣ ꯃꯥꯅ ꯁꯃꯟꯒ ꯈꯥꯖꯤꯟꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯃꯁꯦ ꯑꯩ ꯇꯥꯕ꯭ꯔꯥ ꯀꯩꯅꯣ ꯅꯪ ꯁꯤꯗ ꯁꯃꯟꯒ ꯈꯥꯖꯤꯟꯗꯅ ꯇꯧꯔꯤꯁꯤꯕꯣ ꯏꯄꯥ ꯀꯩꯗꯧꯔꯒꯦ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯁꯥꯎꯔꯤꯗꯨꯕꯣ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯅ ꯁꯃꯟꯒ ꯈꯥꯖꯤꯟꯗꯅ ꯇꯧꯔꯤꯁꯤꯕꯣ ꯑꯦ ꯏꯄꯥ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯁꯕꯟꯁꯤ ꯏꯄꯥ ꯆꯪꯗꯅꯕ ꯈꯥꯕ ꯅꯠꯇꯦ ꯁꯥ ꯁꯟ ꯆꯪꯗꯅꯕ ꯈꯥꯕꯅꯦ ꯑꯩ ꯁꯤꯗ ꯀꯔꯤꯅꯣ ꯈꯔ ꯊꯥꯒꯦ ꯇꯧꯕ ꯑꯗꯨꯒꯤꯅꯦ ꯍꯣꯏꯅꯦ ꯅꯪ ꯊꯥꯒꯗꯧꯕꯗꯣ ꯑꯗꯨꯝ ꯊꯥꯎꯅꯦ ꯑꯗꯨ ꯁꯝꯕꯟꯁꯦ ꯈꯥꯗꯃꯛ ꯌꯥꯗ꯭ꯔꯕꯣ ꯑꯦ ꯏꯄꯥ ꯁꯥꯎꯕ ꯌꯥꯗꯦ ꯁꯕꯟ ꯈꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯁꯥ ꯁꯟꯅ ꯆꯪꯉꯒ ꯑꯩꯒꯤ ꯄꯥꯝꯕꯤꯁꯤꯡꯗꯣ ꯂꯣꯏꯅ ꯅꯦꯠꯈꯥꯏꯔꯝꯃꯗꯤ ꯑꯗꯨꯅ ꯐꯖꯅ ꯈꯥꯕꯅꯦ ꯑꯗꯨ ꯁꯕꯟꯁꯤꯁꯨ ꯏꯄꯥꯔꯣꯝꯗ ꯍꯦꯟꯖꯜꯂ ꯈꯥꯕ ꯅꯠꯇꯦ ꯏꯄꯥꯅ ꯑꯩꯒꯤ ꯄꯤꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯈꯥꯕꯅꯦ ꯍꯣꯏꯅꯦ ꯅꯪꯉꯣꯟꯗ ꯍꯦꯟꯖꯤꯜꯂ ꯈꯥꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯁꯃꯟ ꯈꯥꯕꯒꯤꯅꯤꯅꯦ ꯍꯪꯉꯤꯁꯦ ꯑꯗꯨ ꯁꯕꯟ ꯈꯥꯕꯩ ꯃꯔꯝꯗꯤ ꯏꯄꯥꯗ ꯑꯩꯅ ꯍꯥꯏꯔꯗꯨꯗꯤ ꯑꯣ ꯐꯔꯦ ꯅꯪꯅ ꯀꯩꯅꯣ ꯈꯔ ꯊꯥꯒꯦ ꯍꯥꯏꯔꯕꯅꯤꯅ ꯊꯥꯔꯣ ꯅꯪꯅ ꯊꯕꯛ ꯇꯧꯕꯗꯨꯅꯤꯅꯦ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤꯁꯦ ꯍꯣꯏ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯒꯤ ꯄꯩꯁꯥ ꯄꯥꯝꯕꯤꯁꯤꯗꯤ ꯇꯝꯗꯗꯤ ꯐꯖꯅ ꯄꯥꯜꯂꯦꯅꯦ ꯑꯩꯅ ꯆꯤꯡꯗ ꯊꯥꯕ ꯀꯥꯟꯗꯗꯤ ꯑꯁꯨꯝꯅ ꯁꯥꯠꯇꯕꯅꯦ ꯑꯗꯨꯕꯨ ꯇꯝꯄꯥꯛꯇ ꯊꯥꯕꯗꯗꯤ ꯌꯥꯝ ꯁꯥꯠꯂꯦ ꯑꯩꯒꯤ ꯄꯩꯁꯥ ꯄꯥꯝꯕꯤꯁꯦ ꯍꯟꯗꯛꯇꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯌꯥꯝ ꯄꯤꯔꯅꯤ ꯃꯁꯤꯅ ꯀꯔꯤꯅꯣ ꯈꯔ ꯊꯥꯅꯤ ꯍꯥꯏꯕꯗꯨꯕꯨ ꯊꯥꯕ ꯍꯧꯈ꯭ꯔꯖꯥꯠꯂꯣ ꯑꯦ ꯌꯥꯝ ꯊꯨꯅ ꯆꯥꯎꯔꯝꯃꯦꯅꯦ ꯃꯥꯏ ꯄꯥꯝꯕꯤꯁꯤꯡꯁꯤꯗꯤ ꯅꯪꯒꯤ ꯄꯥꯝꯕꯤꯁꯤꯡꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯆꯥꯎꯔꯝꯃꯤꯅꯦ ꯈꯪꯍꯧꯗꯦꯀꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯁꯤꯕꯣ ꯏꯄꯥ ꯃꯁꯤꯒꯤ ꯄꯥꯝꯕꯤꯁꯤ ꯄꯩꯁꯥ ꯄꯥꯝꯕꯤ ꯀꯧꯕꯅꯦ ꯑꯩꯅ ꯃꯁꯤꯒꯤ ꯄꯥꯝꯕꯤꯁꯤ ꯆꯤꯡꯗ ꯊꯥꯕ ꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯋꯥꯡꯅ ꯄꯥꯟꯗꯦ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯏꯪꯈꯣꯜꯁꯤꯗ ꯊꯥꯕꯗꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯑꯣ ꯐꯔꯦ ꯆꯥꯎꯕꯨ ꯆꯥꯎꯔꯗꯤ ꯑꯗꯣ ꯃꯁꯤꯒꯤ ꯄꯥꯝꯕꯤꯁꯤ ꯄꯩꯁꯥ ꯄꯥꯝꯕꯤ ꯀꯧꯏ ꯍꯥꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯦ ꯏꯄꯥ ꯄꯩꯁꯥ ꯄꯤꯕꯒꯤꯅꯤꯅꯦ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯄꯥꯝꯕꯤꯁꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦꯕ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯥꯝꯕꯤ ꯀꯧꯕꯅꯦ ꯑꯣ ꯄꯩꯁꯥ ꯌꯥꯝ ꯐꯪꯕꯣꯔꯦ ꯑꯗꯣ ꯃꯁꯤ ꯄꯥꯝꯕꯤꯁꯤ ꯏꯝꯐꯥꯜꯗ ꯊꯥꯗꯣꯏꯔꯣ ꯅꯠꯇꯦ ꯏꯄꯥ ꯏꯝꯐꯥꯜꯗ ꯊꯥꯕꯗꯤ ꯌꯥꯝꯅ ꯂꯨꯏꯌꯦ ꯄꯨꯂꯤꯁꯅ ꯐꯥꯕꯒꯤꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯐꯥꯕꯒꯤꯁꯨ ꯑꯀꯤꯕ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯅ ꯕꯣꯔꯗꯔꯗ ꯊꯥꯒꯗꯕꯅꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯨꯂꯤꯁꯁꯤꯅ ꯌꯥꯗꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯌꯥꯗꯕ ꯄꯥꯝꯕꯤꯁꯤꯗꯤ ꯅꯪꯅ ꯀꯩꯗꯧ ꯊꯥꯔꯤꯕ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯇꯥꯔꯗꯤ ꯅꯪ ꯋꯥ ꯌꯥꯝꯃꯣꯏꯗ꯭ꯔꯣ ꯑꯦ ꯏꯄꯥ ꯁꯦꯜ ꯄꯥꯏꯅꯤꯡꯉꯕꯗꯤ ꯁꯤꯕ ꯀꯤꯗꯕ ꯇꯥꯕꯅꯤꯅꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯗꯤ ꯀꯅꯥꯝꯇ ꯈꯪꯉꯣꯏ ꯏꯄꯥꯅꯗ ꯍꯥꯏꯔꯨꯅꯨ ꯑꯁ ꯅꯪ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯌꯥꯗꯤ ꯌꯥꯝ ꯌꯥꯅꯤꯡꯗꯦꯀꯣ ꯍꯦꯔꯥ ꯏꯄꯥ ꯄꯩꯁꯥ ꯎꯔꯀꯥꯟꯗ ꯏꯄꯥꯁꯨ ꯈꯪꯒꯅꯤ ꯃꯅꯤꯇꯣꯟ ꯅꯪ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ ꯅꯪꯅꯦ ꯑꯩꯅ ꯎꯅꯒꯦ ꯂꯥꯛꯏꯁꯦ ꯑꯦ ꯇꯥꯆꯧꯅ ꯑꯩꯒ ꯎꯅꯅꯤꯡꯉꯗꯤ ꯑꯩ ꯑꯗꯨꯝ ꯀꯧꯕꯤꯔꯁꯨ ꯌꯥꯕꯗꯨꯕꯨ ꯃꯐꯝꯁꯦ ꯈꯤꯇꯪ ꯂꯨꯔꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯕꯅꯦ ꯉꯥꯏꯈꯣ ꯅꯪꯒꯤ ꯍꯤꯡꯒꯣꯜꯁꯤꯗ ꯅꯪꯅ ꯅꯨꯄꯥ ꯑꯃ ꯄꯨꯁꯜꯂꯒ ꯂꯩꯍꯜꯂꯤꯕꯁꯦ ꯃꯁꯤ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯇꯥꯆꯧ ꯅꯨꯄꯥ ꯑꯁꯤ ꯑꯩꯅ ꯄꯨꯁꯟꯕ ꯅꯠꯇꯦ ꯃꯁꯥꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨ ꯅꯪꯅ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯄꯤꯕ꯭ꯔꯥ ꯑꯧ ꯇꯥꯆꯧ ꯍꯤꯡꯒꯣꯜꯗꯣ ꯑꯩꯅ ꯄꯤꯕꯅꯦ ꯃꯗꯨꯒꯤ ꯍꯤꯡꯒꯣꯜꯗꯨꯗ ꯁꯔꯀꯥꯔꯅ ꯌꯥꯗꯕ ꯄꯥꯝꯕꯤ ꯀꯌꯥ ꯑꯃ ꯊꯥꯏꯁꯦ ꯅꯪꯗꯤ ꯈꯪꯕ꯭ꯔꯥ ꯑꯧ ꯇꯥꯆꯧ ꯑꯩ ꯈꯪꯖꯩ ꯀꯔꯤꯒꯤꯅꯣ ꯈꯪꯅ ꯁꯨꯝ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯤꯁꯦ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯂꯝ ꯌꯥꯝ ꯍꯦꯟꯗꯅ ꯈꯨꯟꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯗꯤꯅꯦ ꯃꯥꯒꯤ ꯃꯌꯨꯝꯐꯥꯎ ꯃꯩ ꯊꯥꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯥꯎꯁꯦ ꯅꯪꯅ ꯅꯨꯄꯥꯗꯨꯗ ꯐꯖꯅ ꯇꯝꯃꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯥꯛꯑꯒꯅꯦ ꯃꯥꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯉꯩꯗꯅꯦ ꯄꯥꯝꯕꯤꯁꯤꯡꯗꯨ ꯂꯣꯏꯅ ꯌꯥꯟꯊꯠꯂꯛꯎ ꯑꯗꯨꯒ ꯃꯥꯁꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛ ꯆꯠꯈꯣ ꯍꯥꯏꯌꯨ ꯈꯪꯉꯕ ꯐꯔꯦ ꯇꯥꯆꯧꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩ ꯃꯉꯣꯟꯗ ꯂꯣꯏ ꯇꯝꯖꯒꯦ
Nang bhap tare ko aina hari ma'am do akhoi khul sigi pradhan do ai yum da la me aduga aingonda yam dati harame aina su nangbu hingol piraga ai sida lehen bagi aingonda su yang ngame adu nang ngasigi rumi sida ne nangi pambi ma'am je loi kak thala mangan garo natrabadi khungi mi sing la ga ne ai nangbu kan bangamoy As ipa, kaino ako'y pradhan di yami patena. May dubo, chairay ngonda. Ay yung atsaw mo si uraga kalakta ng tawrini. Ay na mo gi magna ba karisu tawbo nate. Pare pa, kulgi missing na ne. Nung ay trabani na ay mapamase. Tado ka talage. Pambi mayam si chu loyan talamage. o pare nang pambi sing je loyan thalo adu nang khunje thado chalo di haidina mayam na hai si nang ipambi du katang thaganu adu katang haibani Ipa, ay laylaroy kunsida. Ay talage. Mapam matupad ako nga ni. Ado ay ipa da wam tahage na. hayo kay wawarabano Kungi missing na kangise. Ipa na haiba soda na orang gani. Ado na ipa gisu saruk pabam to eh.